cultural program hai sa batay magri patung dagi chata sa bodo se cultural program asik na magta kausanjari ba Muhammad Safiqur Rahman Janab Muhammad Islahur Rahman loina na Maulana Muhyiddin ahu magasi saknai raba manipur gidi yaman na fangza marifat saksi hai pada cing kaya marumda aikogi Uncle Islahur Rahman amadi Maulana Muhyiddin ki konjel mayam na tabi kre hai riba ikai kumna jari basing gasi achin ba matam kai tok pidulai koi award lo na baloy na cultural program to saru yabi na bahai jaru bata yabi no lek mere pani mayam puna magtami na si aikogi marifat presentation Stand dulu thoro. Stand dulu. Ama dulu ama masa. Microphone ko kian nga tadi nak piraga. Aikogi maragtan na award asi ai basing gidi aikogi na pitok na boho na sagani aduga sa isang pasing gidi aikogi aroi bo oi na mo aikogi award pina na boho na sagani marabasina ai basing mafam asi daling na laipi ko aduga writers sing gidi aikogi yam na thone award asi pitok na boho na sagani Halo, halo. Alhamdulillah. Aikoy ngasi nabit humni chathagpa workshop kam seminar on Islamic culture haibasi the award lang thokpagi thoram asida aikoyna ikui daba matamda pona saraga mosa amuk phawa ana amuk phawa ikoina kesika function da pam amatada sakhidriba dugumba marima koi lang thokna ba pona zabani athuba matamda hona kibune aduna karigumba soyangam yaw rasu hanukada Allah mapum hangna maaf tawbisunu aduga tabi pun ang nasu so yang amyaw nasu maaf tabiyo Aina hilikal badimi nahemba oiramle Aina hilikal badimi nahemba oiramle Aina migiyeng lingayda mina masada yangamle Aina migiyeng lingayda mina masada yangamle Aina hilikal badimi nahemba oiramle Aina hilikal badimi nahemba oiramle Aina sambul sem lingayda mina kausu sem kare 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 Aina seling ayda mi di sunat kisit kare Aina seling ayda mi